ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔ ꯁꯤꯔꯤꯁꯇ ꯁꯨꯝ ꯊꯥꯒꯠꯂꯒ ꯂꯥꯛꯄꯅꯤꯅ ꯉꯁꯤꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯈꯜꯂꯦ ꯃꯗꯨꯗꯤ ꯌꯨꯝ ꯁꯥꯕꯒꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯁꯪ ꯑꯗꯒꯤ ꯑꯃꯥꯡꯁꯪ ꯌꯥꯋꯣꯜꯁꯪ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥꯡꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯋꯣꯜꯁꯪ ꯑꯗꯒꯤ ꯀꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯧꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯊꯝꯐꯝ ꯑꯗꯒꯤ ꯁꯪꯒꯣꯜ ꯍꯥꯏꯕꯗꯤ ꯁꯥ ꯁꯟ ꯂꯩꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯤꯅꯥꯏꯁꯪꯒꯨꯝꯕ ꯐꯨꯍꯧꯁꯪꯒꯨꯝꯕ ꯆꯥꯕꯣꯛꯁꯪꯒꯨꯝꯕ ꯃꯃꯥꯡꯒꯤ ꯃꯇꯝꯒꯕꯨꯗꯤ ꯍꯧꯖꯤꯛꯀꯕꯨꯗꯤ ꯌꯥꯝꯅꯕꯨꯗꯤ ꯈꯦꯠꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯋꯥꯜꯍꯧꯁꯪ ꯑꯗꯒꯤ ꯌꯥꯋꯣꯡꯁꯪ ꯑꯗꯨꯒ ꯆꯥꯕꯣꯛꯁꯪ ꯁꯤꯅꯥꯏꯁꯪ ꯀꯥꯏꯅ ꯐꯨꯍꯧꯁꯪ ꯀꯥꯏꯁꯦ ꯃꯁꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯥꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯁꯪꯒꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯤꯀꯣ ꯑꯗꯣ ꯇꯣꯉꯥꯟꯅ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯁꯥꯒꯗꯒꯦ ꯀꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯑꯃ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯀꯥꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯧꯀꯩ ꯑꯗꯨꯒ ꯁꯤꯡꯀꯩꯒ ꯍꯥꯏꯅꯩꯗꯅ ꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯜꯂꯒ ꯊꯝꯃꯤꯀꯣ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯥꯅꯕ ꯀꯥꯏꯅ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅꯒ ꯄꯩꯁꯜꯂꯒ ꯊꯝꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯊꯝꯕꯔꯣꯝꯗ ꯊꯝꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒꯗꯤ ꯌꯨꯝ ꯑꯃ ꯂꯩꯔꯅꯤ ꯌꯨꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯥꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯂꯥꯏꯁꯪꯒꯨꯝꯕ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯒ ꯑꯃꯥꯡꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯇꯣꯉꯥꯟꯅ ꯁꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯁꯥꯒꯗꯒꯦ ꯀꯔꯣꯝ ꯁꯥꯏꯗꯇ ꯁꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯪꯉꯥꯎꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯅꯩꯀꯣ ꯑꯩꯍꯥꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅꯁꯨ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯃꯌꯥꯝ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯒꯦ ꯑꯍꯥꯟꯕꯒꯤꯁꯦ ꯂꯥꯏꯁꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯈꯟꯖꯔꯤꯕ ꯏꯪꯈꯣꯜꯒꯤ ꯂꯥꯏꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯃꯐꯝꯗꯨꯅꯤ ꯁꯪꯁꯦ ꯂꯥꯏꯁꯪ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪꯁꯦ ꯑꯩꯈꯣꯏꯅ ꯁꯥꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯑꯣꯜꯂꯒ ꯑꯌꯥꯝꯕ ꯁꯥꯟꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯁꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯈꯥ ꯑꯣꯜꯂꯒꯅ ꯍꯦꯟꯅ ꯁꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯣꯏꯕ ꯌꯥꯏ ꯑꯃꯥꯡꯁꯪ ꯑꯣꯏꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯐꯝꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯒꯤ ꯃꯐꯝꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏꯁꯪ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯡꯈꯩꯔꯣꯝꯗ ꯁꯥꯒꯅꯦꯕ ꯍꯥꯏꯔꯤꯕ ꯆꯤꯡꯈꯩꯒꯤ ꯃꯄꯥ ꯁꯣꯝꯗ ꯁꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕꯅꯤ ꯈꯪꯗꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖꯕ ꯆꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯅ ꯆꯤꯡꯈꯩꯔꯣꯝꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯣꯏꯔꯝꯖꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯗꯨ ꯌꯧꯁꯜꯂꯨꯗ꯭ꯔꯒꯁꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯌꯨꯝꯗ ꯆꯥꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯕ ꯌꯥꯕꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯈꯩꯗ ꯁꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯊꯝꯖꯔꯤꯕꯁꯤꯅ ꯀꯩꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯩꯁꯦ ꯀꯩꯁꯨ ꯀꯌꯥ ꯀꯟꯅ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯧꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯒꯤꯗꯤ ꯀꯩꯁꯦ ꯑꯗꯨꯝ ꯁꯥꯟꯅꯩ ꯁꯥꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ ꯑꯗꯨꯅ ꯀꯩꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯥꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞꯇ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯖꯤꯟꯕ ꯄꯩꯁꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯑꯃꯒꯤ ꯏꯪꯊꯝꯊꯥꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯡꯁꯦ ꯃꯩ ꯊꯥꯅꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯀꯥꯂꯦꯟ ꯃꯇꯝꯗꯒꯤ ꯊꯝꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯩꯁꯟꯐꯝꯁꯦ ꯃꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯊꯝꯃꯤꯕ ꯃꯐꯝꯁꯦ ꯁꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯧꯀꯩ ꯆꯤꯡꯀꯩ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯟꯒꯨꯝꯕ ꯏꯔꯣꯏꯒꯨꯝꯕ ꯂꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯣꯡꯄꯣꯛꯇ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯌꯥꯋꯣꯡꯁꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯁꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯄꯥꯜꯂꯛꯑꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯃꯧꯗꯣ ꯑꯗꯨꯒꯤ ꯊꯝꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯔꯤꯒꯨꯝꯕ ꯁꯥꯗꯨꯅ ꯊꯝꯕꯤꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯑꯋꯥꯡꯂꯣꯝꯗ ꯊꯝꯅꯩꯑꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯑꯣꯏꯕ ꯃꯔꯝꯅ ꯀꯥ ꯑꯍꯨꯝꯒꯨꯝꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕꯁꯤꯅ ꯁꯤꯅꯥꯏꯁꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯅꯆꯤꯡꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝꯕꯨ ꯁꯤꯅꯥꯏꯁꯪ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯍꯥꯏꯔꯤꯕ ꯁꯤꯅꯥꯏꯁꯪ ꯑꯁꯤ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯅ
ꯐꯧꯁꯪꯁꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯨꯝꯕꯅꯤ ꯀꯤꯆꯟ ꯔꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯁꯥꯕ ꯑꯗꯨꯝ ꯌꯥꯎꯅꯩ ꯑꯗꯣ ꯇꯣꯉꯥꯟꯅ ꯁꯥꯕ ꯃꯃꯥꯡꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯌꯣꯟꯁꯦ ꯅꯠꯇ꯭ꯔꯒ ꯁꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯁꯪ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯃꯥꯡꯁꯪꯁꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯟꯅ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯁꯥꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯇꯣꯉꯥꯟꯅ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪꯈꯣꯜꯒꯤ ꯁꯟꯊꯣꯡꯂꯣꯝꯗ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯃꯥꯡꯁꯪ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯏꯪꯈꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯊꯪꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯃꯥꯡꯁꯪꯁꯦ ꯁꯥꯕꯗ ꯈꯤꯇꯪ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯈꯦꯠꯅꯅ ꯍꯥꯏꯕꯗꯤ ꯃꯤꯗꯨꯒꯤ ꯑꯩꯒ ꯊꯪꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯎꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯑꯃꯥꯡꯁꯪꯗꯣ ꯎꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯈꯤꯇꯪ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯅꯔꯒ ꯁꯟꯊꯣꯡꯗ ꯁꯥꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯃꯩꯔꯝꯗ ꯁꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯌꯨꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯡꯂꯣꯝꯗꯒ ꯑꯣꯜꯂꯒꯗꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯐꯝ ꯈꯜꯂꯒ ꯁꯥꯟꯅꯔꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯅꯥꯏ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯍꯦꯛꯇ ꯂꯩꯕ ꯃꯐꯝꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯃꯇꯥꯡꯒꯤꯗꯁꯨꯅꯤ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯏꯁꯪꯁꯦ ꯀꯔꯤꯒꯨꯝꯕ ꯆꯤꯡꯈꯩꯔꯣꯝꯗ ꯂꯩꯔꯒꯗꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯣꯏꯔꯝꯕꯗ ꯅꯨꯡꯉꯥꯏꯖꯩꯗꯅ ꯃꯌꯣꯟꯗꯣ ꯑꯣꯟꯁꯤꯟꯖꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯂꯩꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯃ ꯃꯄꯨꯡ ꯐꯥꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯃꯥꯡꯁꯪꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯋꯥꯡ ꯁꯪꯒꯣꯏ ꯃꯈꯥ ꯁꯪꯒꯣꯏ ꯀꯌꯥ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯍꯥꯞꯆꯤꯜꯂꯛꯑꯀꯥꯟꯗ ꯏꯪꯈꯣꯜꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯉꯁꯤ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯊꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯖꯕꯗꯒꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ